आकाशवाणी इम्फाल Wahengbam Rajesh na pau pajari ahan pada maroiba pau Manipur COVID-19 positive oiba apunma masing 19,932 sure hauzik active case kunipan lairi PICE Mantri Losi Dikon Hari Narol Singna Tongan ba thabak thorom sing paikhatuna masa maromdom hingjanaba honarakpa asi thagan ingaini Rimski Medical Mahiroi Sanaton Atoponggi misi magistral inquiry tawragani Laibagasta COVID ki active case masing hengalappaga loinana hauzik active case lakh ani lising marphuni pan chahum marphudra mari yaure amasung Pradhan Mantri na hari Assam da Santi amasung tangdu laitaba phibam lainabagidamak NDA sarkar thamba tangai phade Laibakasina Malim gi laiset oriba COVID-19 gi lantheng chatharibana masidagi ngakthoknaba asamba sexil thorang ahum ngakna sapinaba ningsingjari yumdagi hek chathopada face mask upiu mi amaga gi marakta putaruk lamna leibiu maimit amadi kutcha toina hamdoktuna tarutanana thambiu haujing mapung oiba pau Manipur haukiba pung kunmarida mioi samapan yangkai mapan COVID-19 gi test tawbada mioi taruk nauna positive oiba thenaki Masi tharaga hauji pawbada positive oiba apunma masing 19,932 sure nauna positive oikiba mioi sing adu Bishnupur amasung Imphal West jila dagi ani amadi Churachandpur amasung Thobal jila dagi amamamni Raijigi COVID-19 Command Control Room na ngasi numidang wairam thokpa cherol amadhai hairiba matamasda mioi ani naba phaduna discharge toki masi tharaga naba phaba apunma masing 19,938 sure naba phabagi changna sada marphudrani pan dasmik taruk ahumni haujik active case kunipan lairi laichet astegi laikhdaba migi masing chahum humbudra humdoini ngarang phawbada mioi lising marphu chama humbutaruk COVID-19 gi tika kapthokre masigi manungde healthcare worker lising kuntra matoi supna yangkai taruk yauri Composite Hospital CRPF Imphal da ngasi COVID-19 vaccine kapagi thabak chathaki thoromduda CRPF personnel taramapanda first dose amasung personnel anida second dose kapki PICE Mantri Losi Dikona ngasi Senapati da bottling amasung packaging water plant amasangakre thoromduda wangangmada mantri hai naharol singna tongan thabak thorom sing paikhatuna masa marom domda natana samas asibuk kananaba thabak kaya paikhatlaba asi thaganingai ni manghai asigumba entrepreneurship ki wakhalon asina thabak phangdriba naha kya da thabak piba ngamlagani mantri hai COVID-19 na maram oduna lebak sinba thungbada lockdown loktokibadagi lebak asigi atei mafam singda thabak torma mioi kya rise asida halaki adumoinamak makoina lamdam asida halaklaga thabak tawninglabasu senthok leitabadagi awaba kaya mayuknaki Tiliba miyam da thabak phangdriba naharol singbu karama mongda thabak piba yabagi haibadu khanabinaba mahakna haiki Low Singi Mateng na senthok lambi phaganaba pandamda Tribal Affairs amasung Hills ki Mantri Bungjagin Baltena Churachandpur amasung Frelzol jila gi lomi singda water pump set drip amasung sprinkler yanthokre Churachandpur gi horticulture amasung soil conservation gi office da pangthopa Pradhan Mantri Krishi Sanchay Yojana gi saruk ama oina pangthopa micro irrigation training program gi thoramda polam sing adu yanthokibani Thoramadu wangang bada Sri Baltian hai lomi singi yaipa bahai basi leibak ama raija amasung samas ki yaipa bani miyamna sangbidangi freedom of speech pu lana sinanaba hairaduna manghai mi amana haiba wai sing lana semdok sajin togba amasung oidaba ngang bahai basi freedom of speech ki makha chande manghai ngasi yentholiba water pump amasung sprinkler sing asina tongan ba mahi marong sing hena puthokpada mateng oiragani ngasi gi thoramadu MLA Ginchon Haujausu saruk yaki Wangjing Tenthagi MLA Paunam Brojen ngasi Langathil Mairemam Laikai da nauna saba thong ama sangakre thoramduda wangang bada mahangna hai sarkar na pirakpa chakot thorangi sel ngai drabasu miyam gi tamakta oirabadi lanai gi sempham dagi angamba thakta honaba haibasina miyam gi yaipa thorang oigani mahang hai sokhatpa lamdam ama oibada lambi thong phaba haibasi yamnamak tangai phade thong haibasi miyoibigi lapnaramba maribu naksil haliba mari amani hairaduna MLA na hai kendra si awonba sokhatpa kendra ama puraknaba honabada miyamna mateng pangbiu National Education Policy lising ani kun Promise and Challenges haibasi matang da nomagi oiba workshop ama Manipur University Teachers Association gi conference hall da pangthokre
Association asina sinduna pangthokiba thorom aduda National Education Policy gi matangda akhang ahisingna wa ngangki tabiriba pawasi Akashbani Imphal degini Imphal iski kurai thangjam laikai degi Rims the medical tamliba sanaton athopangi misi Magistral Inquiry Toragani Hari. Additional District Magistrate Imphal West na thopa cherola madahai jila asigi DC office ta leiba room number G20 da office ama hangduna Magistral Inquiry asi satharagani. Maramaduna kanagumana misi asika mari lenana jawan piningba amadi che changna chingba puthokningba leirabadi March 19 phawgi manungda office asida maming matha amadi leifamna chingbaga loinana pisinba yagani hari. Imphal Jiribam Lambigi New Kaithel Mambi Police Station gi manung chamba Pongringlong Khulgi Maya da ngasi Lambigi khudong tiba thokdok amada gazi macha tawrpa mioi ama sire Scotland lomdagi bike thoduna lakpa mioi adu truck amana thomlamba yai hairi amaromda Imphal Jiribam Lambigi Toksem Police Station gi manung chanba New Kaifundai Kul Maya gi Lambigi nakalda nupagi asiba hakchang ama leiramle Police ki pau paladuna ekoi ki pau min hai nupa adu gi laibakta nomai maruna panbagi dafam leirami hakchang adu lokalba matung Janims ki mokta thamkre hairi Chandel Jila da ngasi IT Control Room ama hangdokre DC Office Chandel da thamgadaba Control Room adu Jila sigi Deputy Commissioner Wahengbam Rajesh na hangtokibani thauramdu da wangang bada mahang hai Raja Sarkar na Jila Kudimakta E-Office System hangdokraba matung Jila asidasu thaurang asi paikatnaba hangdokpani manghai E-Office System hangdokpana Sarkar gi scheme sing amasung chakot thaurangi project sing mapung phana chana hanbatana tana thabak thauram sing manung mapan phauna uhanba ngamlagani manghai Tengnopal Jila dasu atuba matamda RT room ama hangdoklagani Bharat na miyoi koti mari lakh kun henbada COVID-19 gi tika thadoktuna anoba pandup ama yawba ngamle Kendra gi haksil amasung yaife yumbal mantraloin hai haukiba pung kun marida miyoi lakh kun taret lising kulumdoi sanga humudra manga COVID-19 gi tika kapki Madagascar laibak asda COVID-19 digi naba pharapagi chang chada marfudra taruk dasmik ama ani yaure haukiba pung kun marida miyoi lising kulumdoi satruk yankai humdoi naba phaki Haksil mantraloin hai haujik phawbada miyoi koti ama lakh 13 hena laisat asdigi naba phakre adumoinamak active case ki masing khara hengalakli haujik miyoi lakh ani lising marfuni pan chahum marfudra mari active case oina leiri haukiba pung konmarida COVID-19 ge anoba case lising nifu jamapan yankai humdoi thenaki masi tharaga apunba positive masing koti ama lakh 15 yaure mantraloin hai nomada miyoi sama marfuni pan sikibaga loinana haujik phawbada siba migi masing lakh ama lising yankai mapan hele COVID-19 appropriate behavior miyam da ngakna chadanaba amasung laichat asi hengalaliba asi thenganaba Griha Mantraloina Raja amasung Union Territory singda sexual thorang sing lokatnaba khangankre Raja gi Chief Secretary sing amasung Union Territory singi Administrator singda Kendra gi Home Secretary Ajay Balan iba city amadhai Raja singna surveillance containment amasung sexual thorang sing ngakna chatnaba honagadabani miyamna social distancing Kutsa tarutanan thamba amasung marks upagi tangai padaba hainabi sing ngakna chatkadabani COVID-19 appropriate behavior sing ngakna chatnabagi damak Raja amasung Union Territory singna miyamu bap tahanaba thoram sing paikakadabani Kendra gi thawrang asi Raja amasung Union Territory kharada COVID-19 gi masing hengalakpadagi lokholakpa sexual thawrangni Akashbani Imphal gi pau tabiri Pradhanmantri Narendra Modi hairi Congress dolna Assam da sarkar painaba hotnabada oida padaba kaya ngangli Dribugar jilagi Chabua da pangthokpa mikhalgi rally amada wangangbada Pradhanmantri hai Raja aduda santi amasung tangdu laitaba leinabagi damak NDA sarkar thamba tangai fade manghai sakti painabagi damak Congress na dol amaga hekta chatminai Raja asigi kala sanskriti ngakuna thamba haibasi BJP ki pandamni hairaduna Congress na atai dol singa khusamnaduna chaminaba haibasi asangi saktamda singnaba amani Shri Modi hai Mukhyamantri Sarbanand Sonowana lusingba sarkar asina Raja sibu manglomda pukhatnaba thabak kaya marum paikhatli Sa bagan da thabak tawriba miyoi singi yaipanaba sel thum haksel amadi semilon phaganaba Sarbanand Sonowana lusingba sarkar asina ahenba miyeng changli manghai sa bagan da thabak tawriba miyoi singi punsi maying phaganaba ahenba miyeng changani Nongchup Bengal Assam Tamil Nadu Kerala amasung Union Territory Puducherry da board khombagi thabak khamthengna kalle Nongchup Bengal da East amasung West Medinipur da board khombagi thabak khamthengna kankhalagli BJP lusingba amasung Pradhanmantri Narendra Modi na West Medinipur jilagi Kharagpur da leiba BNR ground da miyangi meeting amada wangangki
mahang hai nongchup Bengal da asengba awonba ama puraknaba pandamda mahak raija du da lakpani Siri Modina Jungle Mahal area gi sotharba mioisingda chakot thorangi mami tahangani haina wasaki mahang hai mafam asida thaknaba afaba ising scheduled tribes ki sanskriti ngakron thamba cold storage tamduna lawsumgi lamda hena pagalanaba onagani Trinamool Congress ki election manifesto adubu samalosna tawraduna Siri Modina hai haukiba sahi tara asida Trinamool Congress na raija sibu mangba yaba mahangalaba matung anoba wasak tara sakki Trinamool Congress ki lusingbi amasung Mukhyamantri Mamata Banerjee na East Medinipur gi Haldia da pangthokpa Mikhal gi meeting amada wangang ki Thoramda wangang bada manghai BJP na panba raija singda nupi sing safadre BJP na sarkar gi organization singbu privatize tawnaba honari haina mahangna maral siki Thasi ki kuntareta pangthokadriba ahanba tangkhaki Mikhalda Nongchup Bengal gi Bidhan Sabha Kendra Kuntra amasung Assam gi Bidhan Sabha Kendra Niputareta bot thadanagani Anisuba tangkhaki Mikhal mathang thagi amada Nongchup Bengal gi Kendra Kuntra amasung Assam gi Kendra Kuntra mapanda bot thadanagani Maragasida tangkak amakatang pangthokadoriba Kerala Tamil Nadu Union Territory Puducherry amasung Nongchup Bengal amadi Assam gi ahum suba tangkhaki Mikhal gi damak scrutiny ngasi pangthokre Rajya Mari amasung Union Territory amagi mirepse pisimbigi matam ngarangna loikrabani mirepse lokthopagi aroiba numit tha sigi kunithoini Kerala da Bidhan Sabha Kendra Chama Nipu Tamil Nadu gi Kendra Chani Kuntra Mari amasung Puducherry gi Kendra Kuntra Assam gi Kendra Nipu amasung Nongchup Bengal gi Kendra Kuntra matoi gi board mathang thagi tarukta thadanagani Assam da tangkak ahum thokna Mikhal pangthokani aduga Nongchup Bengal dana tangkak nipan thokna Mikhal pangthokani ahum suba tangkak ki damak Assam da mirep chahum mapana mirep se pisen kare Bharat amasung America na malengi oba thoksil thorang kya punna paikhat minabagi tangai fadaba leire haina yanakre Indo-Pacific lamdam amasung masigi wangmada suraksha gi phibam phagaranaba amasung hena sakhoranaba thawong sing paikhatbada hena tengbang pinanabasu lebak anina yanakre America gi Secretary of Defense Lloyd J. Austin amasung ngaksel mantri Rajnath Singh na wari sanarba tungda punna thokiba cherolamada hai lamdam masda lam kudimakta sakhoranaba amadi asoi angam thohandanaba leiriba Bharati Sagar thoksilbu hena phagaranabasu yanaki Bharat America Japan amasung Australia gi lusingba singi handakta pangthokiba awang bathaki mifamda Indo-Pacific bu lam kudimakta sakothanbagi wafam yanaki Shri Rajnath hai lebak anina lamdam asida mapung phaba niti niyom sing semnaba amasung shanti amadi chakhotba puraknaba lebak anina tengbang pinaba hengadanabagi apambasu Shri Austin na phongdokhi wari sanaba aduda ngaksel gi lamda lebak anina tengbang pinaba hengadanaba hainasu yanaki Pradhan Mantri Narendra Modi na lebak asigi amadi mapan lamda leiba miyamda mahaki pungning riwa phongdokpa Man Ki Baat thoram Akashbani na tha asigi kunipanda sandokani masi thagi oina sandokpa radio program asigi humudra manga suba tangkakni thoram masiga mari leinana Pradhan Mantri na miyamda makoigi wakhalon amadi mod phongdoknaba hairi miyamna namo app natraga MyGov open forum da makoigi wakhalon sing phongdokpa yagani thoram asigi damak toll free number 1800117800 da dial tora Miyamna Hindi natraga Ingraji da pirakpa paujil sing adu record togani Miyamna 1922 da miss call piraga SMS da phangba link da makoina Pradhan Mantri da phongdokni wafam sing tha asigi kunmanga phawda phongdokpasu yagani haujik sanabagi pau DSA Kaksing na sinduna masigi ground da sanaba taranipan suba KK Memorial First Division Football League ngasi saniki bida upsana sawbu panjil manga sino da toiki atopa match amada SWC Waikong na LYA wangubu panjil ahum ani da toiki DSA Bisnupur na sinba ahanba thoksom ipopisa sing Memorial First Division Football League ngasi gi match ta GDC Thinungaina UKCCL oinambu panjil ani amada toiki Ahum suba S. Bikram Memorial Alumni Kendra and invitees Village Wise Men's Open Football Tournament ki ngasi quarter final match singda EUSC Telo na LIC lamlai bu panjal anisuna thoiki aniswa match ta Seijang FC na CHYUC bu panjal anisuna thoiki Loisilakpada COVID-19 ngi ngakthoknaba face mask upa phutaruk lamna leiba khutsa amadi mai mitaru taran thamba haiba achamba thong ahum asi ngangna satpinaba amuk hana ningsingjari
Aroibada Maruiba Pau Mugana. Manipur COVID-19 positive over Apun Sing Lising Kumapan Chahum Contraring to Shure, Housing active case Kunipan Lady. PIC Mantri Losi di Kona Hari, Naharo Sing Tongan Tongan Tabak Torom Sing Paikatuna Masamarom Dom Hingjanaba, Honorakpa Asit Haganingaini. Rimski Medical Mahiroi Sanaton Atopang di Misi, Magistral Inquiry Tauragani. Laibagas the COVID ki active case ki Masing Hangalapagaloina, Housing active case Lak Ani Lising Marpuni Japan, Hena Leire, Amasung, Pradhan Mantri Nahari, Asamda Santi, Amasung Tangdu Laitaba Pibam Lainabagidamak, India Sakar Tambatangai Padi, Paulo Jare.